ꯄꯤꯔꯤꯕ ꯇꯥꯏꯇꯜꯗꯨꯅ ꯂꯣꯏꯈꯤꯕꯩ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯀꯣꯁꯇ꯭ꯌꯨꯝ ꯍꯥꯏꯔꯒ ꯄꯤꯔ ꯂꯣꯏꯈꯤꯕꯩ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅꯤꯗꯅ ꯑꯗꯨꯅ ꯊꯤꯡ ꯗꯦꯅ꯭ꯌꯨꯕꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯚꯤꯛꯇꯤꯝꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯗꯨꯒ ꯃꯥ ꯃꯦꯟꯇꯦꯜ ꯇ꯭ꯔꯣꯃꯥ ꯇꯁꯦꯡꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯨꯔꯥ ꯃꯁꯥꯁꯨ ꯎꯪꯉꯦ ꯃꯥꯏ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯉꯦ ꯃꯥꯏ ꯇ꯭ꯔꯦꯅꯔ ꯃꯁꯥꯗꯨꯃꯛꯇꯨꯅ ꯍꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯃꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯄꯨꯔꯥ ꯂꯣꯁ ꯇꯧꯈ꯭ꯔꯦ ꯔꯣꯕꯔꯠ ꯅꯣꯏꯒꯤ ꯀꯟꯇꯦꯁꯇꯦꯟ ꯑꯉꯥꯡꯁꯦ ꯃꯥꯏ ꯇ꯭ꯔꯦꯅꯔꯁꯦ ꯃꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯊꯣꯛꯎꯕ ꯑꯉꯥꯡ ꯑꯃꯅ ꯇ꯭ꯔꯦꯟ ꯇꯧꯍꯟꯕꯅꯦ ꯑꯗꯣ ꯇ꯭ꯔꯦꯟ ꯇꯧꯍꯟꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯣꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯐꯖꯅ ꯇꯧꯔꯝꯗꯦ ꯔꯣꯕꯔꯠꯅ ꯈꯨꯝꯃꯦꯕ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯉꯝꯗꯥꯏꯗꯅ ꯁꯦꯡꯗꯣꯔꯛꯑꯣꯅ ꯇꯧꯈꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅꯤ ꯑꯗꯨ ꯑꯩꯅ ꯉꯔꯥꯡ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯔꯛꯁꯤꯗ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯍꯤꯗꯥꯟꯅꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯃꯤꯅ ꯆꯪꯉꯦꯅ ꯀꯜꯂꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯦꯅ꯭ꯌꯨꯕꯁꯦ ꯑꯦꯠꯂꯤꯁ ꯇꯣꯞ 20ꯗ ꯆꯪꯍꯟꯅꯤꯡꯉꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯆꯪꯍꯟꯅꯤꯡꯕ ꯋꯥꯈꯜꯅꯦ ꯍꯣꯏ ꯃꯣꯏ ꯖꯁꯃꯦꯟ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯣ ꯑꯩꯅ ꯆꯪꯍꯟꯅꯤꯡꯉꯦꯅ ꯆꯪꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯄꯨꯂꯞ ꯌꯦꯡꯕ ꯃꯇꯝꯗ ꯇꯣꯞ 20 ꯑꯃ ꯈꯪꯒꯠꯄ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯨꯛꯁ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯠ ꯃꯥꯒꯤ ꯑꯦꯄꯤꯌꯔꯦꯟꯁ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯍꯣꯏ ꯃꯥ ꯈꯔ ꯇꯥꯕ ꯖꯒꯥꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯦꯖꯦꯟꯠꯀꯤ ꯐꯦꯟ ꯄꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯄꯦꯖꯦꯟꯠꯀꯤ ꯀꯣ ꯑꯗꯣ ꯄꯦꯖꯦꯟꯠꯀꯤ ꯐꯦꯟ ꯄꯦꯖ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯒꯠꯂꯛꯄ ꯃꯇꯝꯗ ꯗꯦꯅ꯭ꯌꯨꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯗꯦꯅ꯭ꯌꯨꯕꯁꯦ ꯃꯣꯏ ꯃꯔꯛꯇ ꯈꯟꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯒꯠꯂꯛꯄ ꯇꯣꯞ 10 ꯈꯪꯒꯠꯂꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝ ꯊꯥꯒꯠꯅꯔꯛꯄꯗꯣ ꯄ꯭ꯔꯤꯗꯤꯛꯁꯟ ꯀ꯭ꯔꯤꯇꯤꯛꯁ ꯃꯌꯥꯝ ꯂꯩꯕ ꯄꯦꯖꯦꯟꯠꯀꯤꯁꯨ ꯑꯗꯨꯅ ꯀ꯭ꯔꯤꯇꯤꯛꯁ ꯃꯌꯥꯝꯁꯦ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯇꯣꯞ 20ꯗꯒ ꯆꯜꯂꯛꯑ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯆꯥꯡꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯖꯔꯝꯒꯅꯤ ꯃꯥꯅ ꯐꯖꯅ ꯈꯨꯝꯃꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯈꯟꯕꯁꯦ ꯀꯩꯁꯨ ꯌꯥꯄꯣꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯆꯥꯡꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯜꯂꯤ ꯈꯟꯗꯦ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯑꯗꯨꯗ ꯑꯣꯟꯂꯤ ꯊꯤꯡꯁ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯩ ꯇꯥꯏꯞꯇ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯣ ꯀꯣꯟꯅ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯀꯣꯁꯇ꯭ꯌꯨꯝꯅꯦꯅ ꯍꯥꯏꯗꯤ ꯇꯥꯏꯇꯜ ꯑꯃ ꯄꯤꯔꯦꯅꯁꯨ ꯊꯣꯛꯑꯕ ꯀꯣꯁꯇ꯭ꯌꯨꯝꯅꯦꯅ ꯄꯤꯕꯤꯔꯝꯃꯕꯀꯣ ꯑꯗꯨꯁꯨ ꯃꯣꯏꯅ ꯈꯟꯕꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯈꯟꯕ ꯄꯤꯄꯜ ꯆꯣꯏꯁꯇ ꯀꯣꯁꯇ꯭ꯌꯨꯝꯅꯦꯅ ꯁꯨꯝ ꯈꯜꯂ ꯃꯇꯨꯡꯗ ꯀꯩꯅꯣꯝꯗꯤ ꯄꯤꯔꯦꯒ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯀꯩꯝ ꯍꯥꯏꯔꯛꯑꯔꯣꯏ ꯍꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯃꯃꯤ ꯑꯃ ꯎꯕ ꯇꯥꯏꯞꯇ ꯑꯩꯅ ꯋꯥꯈꯜ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯤ ꯄꯤꯁꯜꯂꯛꯏꯁꯦ ꯀꯥꯏꯅ ꯈꯟꯕꯗꯣ तसेंना हारगदी अईगिदे अदु इम्पोर्टेंट नते मान अईंगोंदा अदुगी नेशनल कॉस्ट्यूम की टाइटल दुमा पीरेना अईंगोंदा अहेनबा कनो फंगदब लेते पैसा अमा फंगबसु नते नत्रगना अईंगोंदा अहेनबा कनो पीरकदब नते अदुगी पोतुना अदुदा अईसे अंगांग मचाई टाइप ता थेमगा तुमाइना अदुमा पीरगदी हाइदी कने याने अदुबु अंगांगी कैरियर दुता तसेंना हारगदी देनुकी कैरियर मा माना चंगजरिबा खोंथांग दो एटलीस्ट टॉप 20 में कखत पाइसे मंगोंद एप्रिशिएशन अमा पीबगा चमानेबा अदुगी एप्रिशिएशन दो ऑलरेडी नॉर्थ ईस्ट मचा सिंगजा याम मतमदा डिस्कार्डेड तौरगा खोइ सिंगसे लाइमलाइट फंगो मतमदा यम वाना थोक लैरिबा पोचे अखोइसे सेंटर स्टेज थोकना होरबदा होनरिबा पोचे सिरा पुनिंग थोगत पिबोइना मोइनेसु सपोर्ट तौबम थु हेबजे तसेंना खल्लेबा दुगा देल न्यू हाइब अंगांगसे तसेंना होनबदबा अंगांगसु नते अदगी कहनी यामना वखल पिकथब अंगांगसु नते अदुदना अदुगी वखन लोन दो अदुमाइना हाइदी खलक पाहाइ सेंगना इसागी ओइना नुंगाइजते याजनिंगदे हाइबदो अदु खतंग हाइदी अइगी ओइना मगोंदा अइगी जजमेंट अइगी साइड की ओइना मासे हाइदी अइजु इंडस्ट्री मतम खर लेराबनिना मासे टॉप 20 दा डिजर्व तौब्रा खल्लीना अइगी मोड फोंदोगा मतुंगदा अइगोंदा पीरिबा हाइदी टाइटल से अइगोंदा नुंगाइतबा फोंदोकजबो ओइना सी पोचे अइना सी पोचे अइ एक्सेप्ट तौजररोइगे हाइदी नोइना पिरेबा पोचे अइगोंदा होय पीबदि लोइग्रे दुतासु नोइना सी पोचे कनोनेना पिरागा अखोइदा पीरिबा टाइटल से अइ सी ओइना लौजररोइगे नैना अदुम हाइजबनेबा अदुना